ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2026ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯇꯝꯅꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯏꯪ ꯆꯤꯛꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯣꯡꯄꯣꯛ ꯁꯌꯥꯡ ꯑꯄꯨꯟꯕ ꯂꯨꯞ NSALꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯦ 3 ꯅꯤꯡꯁꯤꯡꯗꯨꯅ NSALꯅ All Yaripok United Club Organization amadi Yaripok Apunba Mairapaibi Loop Singa Kutsamnaraga Sinduna Yaripok Kaitel Traffic Islanda Pangthokiba Athauba Singda Mairakatpagi Thauram Amada Anandana Makha Taraduna Kuki Narco Terrorist Singna Chatharakiba Landa Imalai Pak Kananabagidamag E Katuna Thawaina Ponta Pikraba Athauba Singh amadi Kuki Militant Singna Hatok Pikraba Central amadi State Security Personnel Singh Lan asidagi soinaiduna leiriba ichil inausing amadi tongan-tonganba relief camp singda leiriba mayam pumnamaki mafamda ikai khumnaba utpo oina kendalgi maira asi katpani athauba sing aduna pibiramba para aduna lan asi mai paknaba aikoi amata oina punsanba mathau tare chingtam anida manadaba maongda laingaki law amadi Law and Order Chatnabadong Tauba, Central Amadi, Manipur Lengaki, Governor na Tumina Laisenbagi Maong Asi Pende, Yellow Mi Ekoi Mau Sagum Tangdu Laitaba, Iramdam Amapurak Naba, Taudang Lominaduna, Punahot na Minersi Haina, Apel Toki. Paiti Amato oina punjan daba yade akoi amaga tokai tanaba yade lana sikoi ngamge hairagadi akoi amata punjan baji koi tangai phadaba oidaba yade haibaduma koi tangai phadana punjan je haibaduma mamangda thamjaraga akoina haijaningбadi akoi belly dadi akoi law and keno mem je pojan nga ga satpani akoi di sentiment da satpani akoi di iriba kanaba hona jabani aduna akoi central government da akoi taina basu pamde state government da governor da haining basu leite moi thaja de hairga su makoina torpado khoi ngairoi isagi iramdam makoina ngakchagani